अनौब चही लाक्ले अरीब चही चटखीगदौरे अदुबु यारिपोक्ता लेबा अखोगी थंबालनु हायर सेकेंडरी स्कूल द थोखिबा हारिबा स्कूल असिगी अखोगी स्टडी टूर चटपदा थोखिबा लाइबक थीबा थौदोगसिदी कनानासु काउबा ngamloi थौदोगसिदा लाइबक थीबदगी लेखिद्रबी अथोगी इमुंग मनुंगदा टॉम टीवीना अखनबा रिपोर्ट ओइना अखोइना वरी सानाबा लाक्चरी अरीबा चही चटखिबा मतमदा मियामना हराउ तयामबगा लोइनाना अरोइबा नुमिदसिदा हराउ तयामबा फोंदोकनदुना चक्चा हाइजानबा पिकनिक चटपना सिंगबा तौनगदौरी अदुबा अथोगी इमुंगददी अथोगी ओइना अरोइबा अथोगी सरधा नुमित थोकले हारिबसिदा इमुंग असिना करी करी वाफम सिंग फोंदोरपगे हाबदो म्याम पुनिंग मिनसे हयेंग स्कूल दी स्टडी टूर चटकदी नंगी सेल लेरबदी खजिकता पिबियोबा हाइबा वहाय असिना अथोइना मबुंगदा हाइरंबा अरोइबा वहाय ओइखि अदुबो अथोइगी मबुंगना सेल अमता लैतबना अथोइदा सेल अमता पीबदी ngamkhide मियोइबा अखोइ पुंदमक असिबगी मचा ngakhtani अदुबो मनुंग मतम चादना लेखिदबा हाइबा सिदी ख्वाइदगी हेना थमोइ सोकनिंगाइ ओइबनी हराव हराव मथोत कारकपा मीनसु लाइनसु पामलकपा मतमदा लाइन लौबा हाइबदो चपचाना थोखे थंबालनु हायर सेकेंडरी स्कूल की महिरोइ सिंग चटखिबा स्टडी टूर दा थोखिबा लाइबक थीरबा एक्सीडेंट अदुदा लेखिदबनी लोइतोंबम अथोइसु लाइबक थीरबा नुमित अदुदा यावखिबा महिरोइ सिंगी इमुंग मनुंगना थवाइ वाखिबा अंगावबा अमगुमना फोन तौदुना अई इचा यावब्रा हाइबा वहाइना मिकुप खरन निनखिबनी अदुबु पुंजा खरगी मतुंगदा मिकप मिराव खोलतना थनखिबनी लबदम मसे लाइबक थीबा थौदोक अदुदा यावखिबा यारिपोक यामबेम शांतिपुरदगी लोइतोंबम अथोइसु नुमित अदुदा पुंसी चेंजेल लोइबा ताखि चलगनी हलकलरोइ हाइबा मतागुम मोमो नोकपा मिनोकना इमुंग असिदगी काइना बिदाई पिरंबगुम थोखे महाकी अपोकपा पोकपी लोइतोंबम सागोर अमदी तोंबीना फोंदोरपदा चटखिनु कयारक हन्ना हाइखि अदुबु ओजा सिंगना स्टडी टूर चत्रबदी मार्क कक्कनी चत्तब यारोइ हाइना हाइरमखि हाइरि स्कूल फाव थिल्लु हाइना स्कूल फाव मचाबु चट्लो हाइबा मतागुमना अपोकपी ममान थिनबिखि हाइरि इमुंग असिदा अथोइना तौरंबा काउंगमलरोइदबु वारी कयासु अपोकपा पोकपी अनिना निंगमदना सोलहौरि सेंगना हाराबदा पामुदी अयाम्बा लैतबनिना मागिदमक साइकल अमा लैबियु हाइदना हारमे अदुगी तंगाइ फदना चत्तबा यादबनि लैतबजिना मरुरगा चानपी साइकल अमतदि लैरगेना अरापा नोनेदगी किलोमीटर 10 मुक चंगागा अदा आई थबक सुबा चले अदगी नोनेदा मोय फोन तौरपदिदा अइना हाइगी स्कूल की कनोदु कक्के कक्चरजनु चलुरनु अदुम लैरमु कक्के कक्चरजनु हाइना मसी माइगी अदु अइना मागी साइकल जिददी हाइदना खल्लगा इगोंदु पाउ इरा अमत योरोपसु लैते द सुमना इमानबमा माई मतुंग इला चपनी माना भाई गाड़ी जी नोगी मोबाइल केनो थारा कांददी गाड़ी जी सुदेक नादे उरे लैरमीबा जगह जो अइना सुरमबा जगह ने अदा आई अंगांगजी यावगिबनिना अदुदी करिगुमनि सोय तौरमनि हाइबजे अइंगोंदा अवाबा थुकटपा कनोजिम इपोक तपोएबा अदु कुइना लैबदे चाइसिंग हराउ तयामना मयामदि चामिनै अदुबु निमिनिनी हुमनिगी मनुंगदैदि आई चाबा थकपजे चांगक्तबा अदगी हक्चांगसिदा सोक्थरकुंबा कइगुंबा सुम तौरे आई कइगुम तौरमनि हाइबजे आई वाखन जदम लैरे अदगी अजी इमानबजिंगजिनाजु फोन तौरपजे अइंगोंदा फोन जे सुख हाय हाइबिदे सुवाय पायहंद्रेबा अदा करी युमदे करी हाइरेनोदा अंगांगैदु सुमाय तौदना गाड़ी एक्सीडेंट होए अदु मसादी कैसे तौदे ना हायना सुमाय तौर अदुम खुंबी खांगकपा हाइसे आइना युम योरकपा कांदा अखोई यारिपोक्सी योरकांदा आइजी क्या लाखरे मोय वारी सानाबदे सुन लोनजी लमनाइदगी अदु अदै तोपतै सुक हारकपसिदा ओ आइगी यावरमनि आई सोइदबी यावरमनि गाड़ीदु सुदे नादे तारजे आई अदगी अदुम खनबा हौख्रेबा आई वाखनजिदा कम कांदो ओइदना पाबुंग युमदे योगिरेसे युम योगजे नुंदिंगी अहुम अदुमाय तारमनि थौदोकी लैत्रबा मतुंग असमदगी नोंगालगा हाइतारे अदा मोइना फोन तौरगा थोलक्ते यारोइना इमानबजिना हायरगा आइना करिगिना थोक्तोइदे थबक्ति लोइदोरे
ꯍꯥꯏ ꯀꯥꯟꯗ ꯑꯁ ꯚꯥꯏ ꯅꯪ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯉꯥꯡꯗꯣ ꯉꯝꯗ ꯂꯩꯕꯅꯤꯅ ꯅꯪ ꯆꯪꯉꯒ ꯑꯗꯨꯒ ꯑꯗꯥꯒ ꯇꯧꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯁꯨꯡꯍꯥꯏ ꯍꯥꯏꯕ ꯂꯩꯈꯤꯗꯦ ꯑꯁ ꯑꯗꯒꯤꯗꯤ ꯄꯥꯎꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄ ꯑꯗꯨꯝ ꯋꯥꯜꯂꯤ ꯂꯣꯜꯂꯤ ꯑꯝꯇ ꯈꯪꯈꯤꯗ꯭ꯔꯦ ꯀꯅꯥꯝꯅ ꯉꯥꯡꯕꯁꯨ ꯇꯥꯗ꯭ꯔꯦ ꯑꯃꯅ ꯉꯥꯡꯕꯁꯨ ꯇꯥꯗ꯭ꯔꯦ ꯏꯇꯣꯝꯗ ꯄꯪꯊꯈꯤꯗꯅ ꯁꯤꯊꯈꯤꯗꯅ ꯗꯥꯛꯇꯔꯗ ꯄꯨꯁꯤꯜꯂꯒ ꯗ꯭ꯔꯤꯞ ꯌꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯏꯗꯣꯛꯄ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯒꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯋꯥꯈꯜꯁꯦ ꯑꯋꯥꯕ ꯈꯟꯖꯜꯂꯨꯔ ꯀꯩꯗꯧꯔꯨꯕꯃꯣ ꯑꯩ ꯃꯄꯣꯛꯇ ꯇꯝꯃꯝꯗ꯭ꯔꯕꯅꯤꯀꯣ ꯍꯥꯏꯅ ꯑꯗꯨꯗ ꯈꯜꯂꯒ ꯑꯩꯁꯦ ꯄꯥꯕꯨꯡꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯂꯩꯈꯤꯌꯦ ꯊꯣꯏꯅ ꯇꯧꯔꯝꯕ ꯍꯥꯏꯁꯦ ꯏꯕꯨꯡꯉꯣ ꯃꯥ ꯍꯟꯗꯛ ꯆꯠꯂꯝꯗꯥꯏꯁꯦ ꯏꯃꯥꯅ ꯌꯥꯝꯅ ꯆꯠꯀꯅꯣꯅ ꯃꯉꯣꯟꯗ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯏꯃꯥ ꯑꯩ ꯍꯟꯗꯛꯁꯤ ꯑꯣꯖꯥꯈꯩꯅ ꯃꯥꯔꯛ ꯀꯛꯀꯅꯤ ꯍꯥꯏꯌꯦ ꯁꯥꯔꯅ 11 ꯊꯥꯔꯝꯗꯥꯏꯒꯤꯅꯤ ꯃꯣꯏꯅ ꯍꯟꯗꯛ ꯏꯁꯇꯗꯤꯗꯨ ꯆꯠꯂꯤꯁꯦ ꯑꯗꯨ ꯃꯥ ꯍꯥꯏꯕ ꯑꯩꯅ ꯆꯠꯂꯨꯔꯅꯨ ꯇꯣꯏꯕꯦꯝꯃ ꯍꯟꯗꯛꯇꯤ ꯏꯃꯥꯗꯤ ꯁꯌꯦꯡ ꯄꯥꯝꯕꯣꯝꯁꯦ ꯌꯥꯝ ꯆꯣꯡꯉꯤ ꯃꯤꯠꯁꯨ ꯆꯣꯡꯉꯤ ꯍꯥꯏ ꯃꯉꯣꯟꯗ ꯃꯥ ꯍꯥꯏꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯑꯩ ꯃꯥꯔꯛ ꯀꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯌꯦꯡ ꯄꯔꯤꯈꯥꯗ ꯑꯣꯖꯥꯈꯩꯅ ꯍꯥꯞꯄꯤꯔꯛꯇ꯭ꯔꯗꯤ ꯑꯩ ꯃꯥꯔꯛ ꯁꯣꯟꯒꯅꯤ ꯍꯥꯏꯅ ꯃꯥ ꯌꯥꯗꯗꯅ ꯆꯠꯈꯤꯕꯅꯤ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯥ ꯍꯟꯗꯛ ꯇꯧꯔꯤꯁꯦ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯀ꯭ꯂꯥꯁ 5ꯇ ꯃꯣꯏꯔꯥꯡꯄꯨꯔꯦꯟꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯃꯥ ꯕꯣꯔꯗꯤꯡꯗ 5ꯇꯒꯤ ꯂꯩꯔꯛꯑꯦ ꯑꯗꯩ 5ꯇꯒꯤꯅ 8 ꯐꯥꯎ 8ꯇꯒꯤ ꯃꯥꯁꯦ 7ꯗꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯌꯥꯝꯕꯦꯝꯒꯤ ꯁ꯭ꯀꯨꯜꯗ ꯄꯨꯊꯣꯔꯛꯑꯦ 7ꯗꯒꯤ ꯃꯥꯁꯦ ꯃꯣꯏꯔꯥꯡꯄꯨꯔꯦꯟꯗ 7ꯃꯛ ꯇꯝꯃꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯑꯃꯨꯛꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯦꯝꯗ ꯑꯩꯅ ꯄꯨꯊꯔꯒ ꯀꯨꯝꯃꯦ ꯃꯣꯏꯔꯥꯡꯄꯨꯔꯦꯟꯁꯦ ꯆꯠꯄꯗ ꯈꯣꯡꯉꯥꯏ ꯆꯥꯗꯤ ꯕꯦꯃꯥꯗ ꯊꯝꯃꯁꯦꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯦꯝꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯍꯜꯂꯦ ꯃꯥ ꯀ꯭ꯂꯥꯁ 10ꯗ ꯑꯗꯩ ꯃꯥ ꯊꯣꯛꯂꯛꯄꯗꯒꯤꯗꯤ 7ꯗꯒꯤ ꯃꯥ ꯑꯗꯨꯝ ꯑꯥꯗ ꯕꯣꯔꯗꯤꯡꯗ ꯂꯩꯔꯦ ꯑꯗꯩ 8 ꯀꯥꯕꯗꯒꯤꯁꯨ ꯑꯩꯈꯣই ꯁꯤꯗ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯊꯝꯃꯦ ꯃꯥ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯃꯥ ꯀꯣꯔꯣꯅꯥꯒꯤ ꯃꯔꯛꯀꯤꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯌꯨꯝꯗ ꯂꯩꯕꯁꯦ ꯑꯗꯒꯤ ꯃꯥꯁꯦ ꯂꯥꯏꯔꯤꯛꯇꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥ ꯄꯔꯤꯈꯥ ꯃꯌꯥꯁꯦ ꯍꯟꯗꯛ ꯃꯣꯏꯒꯤ 11ꯒꯤꯁꯨ ꯇꯦꯁ ꯄꯔꯤꯈꯥ ꯊꯥꯔꯛꯄꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯐꯥꯎ ꯃꯥ ꯇꯨꯝꯗꯦ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯩꯗꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯑꯗꯨꯅ ꯑꯩ ꯏꯔꯝꯒꯅꯤ ꯃꯤꯉꯣꯟꯗꯒꯤ ꯁꯤꯟꯕꯗꯤ ꯑꯩꯗꯤ ꯁꯨꯛꯆꯤꯟ ꯁꯤꯜꯂꯣꯏꯅ ꯃꯥꯗꯤ ꯁꯨꯛꯆꯤꯟ ꯁꯤꯟꯗꯦ ꯃꯥꯗꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯃꯉꯣꯟꯗꯒꯤ ꯁꯤꯜꯂꯦ ꯍꯥꯏ ꯃꯥꯅ ꯑꯩꯅ ꯍꯥꯏ ꯃꯉꯣꯟꯗ ꯅꯪ ꯃꯤꯉꯣꯟꯗꯒꯤꯁꯨ ꯅꯪꯉꯣꯟꯗꯩꯗꯤ ꯃꯤꯅ ꯁꯤꯜꯂꯗꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯈꯔ ꯁꯤꯜꯂꯣꯅ ꯍꯥꯏ ꯑꯩꯅ ꯏꯃꯥ ꯑꯗꯨ ꯍꯩꯕꯗꯣ ꯑꯗꯨ ꯑꯍꯩꯕꯁꯤꯡꯗꯤ ꯑꯩ ꯏꯁꯥꯅ ꯄꯥꯖꯔꯒ ꯑꯩꯅ ꯑꯍꯩꯕ ꯈꯔꯗꯪ ꯑꯩ ꯏꯖꯔꯝꯒꯦ ꯑꯩꯅ ꯍꯩꯇꯕꯗꯤ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯁꯨꯛꯆꯤꯟ ꯁꯤꯜꯂꯣꯏꯅ ꯃꯥ ꯄꯔꯤꯈꯥ ꯈꯨꯗꯤꯡꯃꯛꯇ ꯃꯤꯉꯣꯟꯗꯒꯤ ꯁꯤꯜꯂꯨ ꯌꯥꯗꯦ ꯃꯥꯅ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯥꯁꯤꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯀꯥꯏꯔꯣꯟ ꯊꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯦ ꯁꯤꯗꯩꯗ ꯍꯧꯒꯠꯂꯀꯥꯟꯗ ꯃꯥ ꯏꯁꯤꯡ ꯂꯨꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯅꯣꯡꯉꯥꯟꯊꯣꯔꯒ ꯃꯥ ꯏꯔꯨꯖꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯌꯦ ꯃꯥꯅ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯋꯤ ꯃꯃꯥꯟꯅꯕꯤ ꯃꯥ ꯀ꯭ꯂꯥꯁ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯦ ꯃꯣꯏꯒꯤ ꯃꯃꯥꯒ ꯑꯩꯒ ꯇꯧꯔꯒ ꯁ꯭ꯀꯨꯜꯐꯛ ꯊꯤꯜꯂꯨꯕꯅꯦ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯕ ꯂꯩꯇꯦ ꯄꯨꯡ 12 ꯇꯥꯗ꯭ꯔꯃꯩꯔꯣꯏ ꯃꯣꯏꯁꯦ ꯄꯨꯡ 12 ꯑꯗꯥꯏꯗ ꯑꯉꯥꯡꯈꯩꯗꯤ ꯈꯪꯅꯔꯝꯃꯦ ꯑꯩꯗꯤ ꯂꯧꯕꯨꯛꯇ ꯃꯌꯥꯝ ꯄꯦꯔꯨꯛ ꯍꯦꯛꯀꯅꯦꯅ ꯆꯠꯂꯦ ꯑꯩ ꯄꯦꯔꯨꯛ ꯍꯦꯛꯎꯒꯦꯅ ꯑꯩ ꯉꯥꯛꯇꯪ ꯆꯠꯂꯦ ꯑꯩ ꯏꯃꯧ ꯅꯨꯄꯤꯁꯦ ꯆꯥꯛ ꯆꯥꯗꯕꯤ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯝꯃꯦ ꯑꯗ ꯑꯩꯅ ꯆꯥꯛꯁꯤ ꯆꯥꯕ ꯇꯣꯛꯄꯒ ꯃꯥꯁꯤ ꯒꯥꯔꯤꯁꯤ ꯀꯩꯅꯣ ꯇꯧꯋꯦꯅ ꯃꯊꯪ ꯍꯥꯏꯅꯔꯛꯄꯗꯒꯤꯗꯤ ꯑꯩ ꯄꯨꯔꯥ ꯑꯩ ꯉꯥꯎꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯐꯣꯟꯁꯤ ꯃꯊꯪ ꯃꯆꯦ ꯃꯌꯥꯝꯁꯤꯅꯁꯨ ꯇꯧꯁꯜꯂꯛꯄ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯌꯨꯝꯗ ꯂꯩꯇꯦ ꯅꯨꯃꯤꯠꯇꯣ ꯃꯥꯁꯦ ꯁꯥꯏꯈꯨꯟꯗ ꯆꯠꯀꯅꯦꯅ ꯆꯠꯈꯤꯕꯅꯦꯕ ꯃꯥꯁꯤ ꯌꯀꯥꯏꯔꯣꯟ ꯊꯥꯔꯛꯄꯗꯨꯗꯩ ꯏꯆꯥꯅꯨꯄꯥ ꯍꯧꯒꯠꯂꯒ ꯆꯠꯈꯤꯕꯗꯩ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯁꯨꯃꯥꯏꯅ ꯏꯌꯥꯝꯕ ꯑꯩ ꯉꯁꯤ ꯏꯁꯇꯗꯤꯁꯨ ꯆꯠꯀꯅꯤ ꯅꯪ ꯄꯩꯁꯥ ꯂꯩꯕ꯭ꯔꯥ ꯄꯩꯁꯥ ꯈꯤꯇ ꯄꯤꯔꯝꯃꯣ ꯃꯕꯨꯡꯗ ꯃꯥꯅ ꯍꯥꯏ ꯃꯕꯨꯡꯗ ꯍꯥꯏꯕꯗꯨꯗ ꯃꯕꯨꯡꯗ ꯁꯨꯃꯥꯏꯅ ꯈꯨꯝꯃꯦ ꯊꯣꯏ ꯏꯕꯨꯡꯗꯤ ꯄꯩꯁꯥ ꯑꯃꯐꯥꯎ ꯂꯩꯇꯦ ꯅꯍꯥꯟ ꯒꯥꯔꯤ ꯊꯧꯕꯒꯤ ꯏꯆꯥꯅꯨꯄꯥꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯔ ꯊꯣꯛꯀꯥꯟꯗ ꯄꯥꯡꯒꯜ ꯅꯨꯄꯤ ꯑꯃꯅ ꯃꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯑꯦꯌꯦ ꯑꯗ ꯑꯩꯅ ꯃꯤ ꯊꯦꯡꯒꯥꯏꯔꯨꯕꯒꯤ ꯄꯩꯁꯥ ꯈꯤꯇꯪ ꯂꯩꯔꯝꯕꯗꯨꯁꯨ ꯃꯥ ꯂꯥꯏꯌꯦꯡꯕꯗ ꯂꯣꯏ ꯆꯪꯊꯣꯛꯈ꯭ꯔꯦ ꯏꯌꯥꯝꯕꯗꯤ ꯄꯩꯁꯥ ꯑꯃꯐꯥꯎ ꯂꯩꯇꯦꯅ ꯈꯨꯝꯃꯛꯑꯦ ꯃꯕꯨꯡꯅ ꯑꯩꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪ ꯗꯗꯥꯗꯣ ꯍꯟꯗꯛ ꯗꯁꯥ ꯇꯥꯗꯅ ꯇꯧꯔꯨꯔꯕꯅꯤꯅ ꯄꯩꯁꯥꯗꯣ ꯅꯪ ꯗꯗꯥ ꯂꯩꯇ꯭ꯔꯦ ꯏꯃꯥꯅ ꯑꯄꯤꯕ ꯈꯔꯁꯤꯅ ꯅꯪ ꯀꯣꯟꯅꯅꯕ ꯆꯥꯔꯣ ꯀꯩꯁꯨ ꯂꯩꯔꯛꯀꯅꯨ ꯅꯪꯅ ꯆꯥꯅꯤꯡꯕ ꯈꯔꯗꯨꯗ ꯆꯥꯔꯒ ꯍꯜꯂꯛꯑꯣꯅ ꯑꯩꯅ ꯂꯨꯄꯥ 900 ꯈꯛ ꯄꯤꯌꯦ ꯃꯉꯣꯟꯗ ꯑꯗꯨꯗ ꯍꯦꯟꯅ ꯑꯍꯦꯟꯕ ꯄꯩꯁా ꯃꯉꯣꯟꯗ ꯌꯥꯎꯈꯤꯗꯦ ꯄꯥꯎꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯍꯪꯀꯥꯟꯁꯤꯗ ꯐꯣꯟ ꯇꯧꯀꯥꯟꯗ ꯏꯆꯥꯅꯨꯄꯤ ꯐꯣꯟꯗꯤ ꯃꯥꯅ ꯋꯥꯟꯊꯔꯒ ꯂꯩꯈ꯭ꯔꯕꯅꯤꯅ ꯐꯣꯟꯗꯣ ꯃꯥ ꯅꯥꯀꯟꯗ ꯇꯥꯈꯔꯦ
ꯇꯥꯈꯤꯕꯗꯒꯤꯗꯤ ꯃꯥꯒꯤ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯆꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯒꯤ ꯐꯣꯟꯁꯤꯗ ꯇꯧꯕ ꯀꯥꯟꯗ ꯑꯉꯥꯡ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯆꯥ ꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕꯤꯁꯦ ꯁꯤꯁꯨ ꯁꯣꯛꯑꯕꯅꯤꯅ ꯃꯥꯁꯤ ꯌꯥꯝ ꯋꯥꯅ ꯈꯨꯝꯃꯛꯑꯦ ꯑꯩꯅ ꯃꯃꯥꯅ ꯍꯪꯀꯥꯟꯗ ꯑꯊꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯗꯥꯛꯇꯔꯗ ꯄꯨꯁꯟꯈꯔꯦ ꯍꯥꯏꯔꯛꯑꯦ ꯃꯥꯅ ꯑꯩꯅ ꯂꯧꯔꯀꯥꯟꯗ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏ ꯑꯊꯣꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯕ ꯀꯥꯟꯗ ꯑꯊꯣꯏꯗꯤ ꯃꯤꯔꯣꯟ ꯃꯤꯔꯤ ꯇꯥꯗꯗꯅ ꯕꯤꯁꯦꯝꯄꯨꯔꯒꯤ ꯗꯥꯛꯇꯔꯗ ꯄꯨꯁꯟꯈꯔꯦ ꯑꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤꯗꯤ ꯇꯣꯞꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯂꯩ ꯏꯆꯥꯅꯨꯄꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯊꯣꯏꯒꯤ ꯐꯣꯟꯅꯦꯅ ꯇꯧꯀꯥꯟꯁꯤꯗ ꯏꯆꯥꯅꯨꯄꯤꯒꯤ ꯐꯣꯟ ꯑꯣꯏꯗꯅ ꯂꯩꯔꯝꯃꯦ ꯃꯥꯅ ꯑꯊꯣꯏꯅ ꯑꯩꯈꯣꯏꯅ ꯀꯧꯕ ꯀꯥꯟꯗ ꯑꯊꯣꯏ ꯅꯠꯇꯦ ꯅꯪ ꯑꯊꯣꯏꯒꯤ ꯄꯥꯎ ꯇꯥꯔꯕ꯭ꯔꯥ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯔꯦ ꯏꯆꯥꯅꯨꯄꯤꯒ ꯏꯌꯥ ꯅꯨꯄꯥꯒꯅ ꯒꯥꯔꯤ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯗꯤ ꯆꯠꯀꯦ ꯍꯥꯏꯕꯁꯤ ꯃꯣꯏꯅ ꯆꯠꯍꯟꯗ꯭ꯔꯦ ꯏꯃꯥ ꯅꯪ ꯂꯥꯛꯀꯅꯨ ꯑꯊꯣꯏ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏꯅ ꯂꯧꯕ ꯆꯠꯂꯒꯦ ꯃꯣꯏ ꯕꯤꯁꯦꯝꯄꯨꯔꯗ ꯂꯩꯔꯦ ꯍꯥꯏꯔꯦꯅ ꯃꯆꯦꯒ ꯃꯇꯩꯒ ꯆꯠꯈꯔꯦ ꯏꯆꯥꯅꯨꯄꯤ ꯑꯍꯟꯅꯤ ꯇꯨꯋꯥꯗ ꯂꯩꯁꯦ ꯏꯌꯥ ꯅꯨꯄꯥꯗꯨꯒ ꯃꯆꯦꯒ ꯃꯇꯩꯒ ꯇꯧꯔꯒ ꯃꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨ ꯃꯣꯏꯅ ꯕꯤꯁꯦꯝꯄꯨꯔ ꯌꯧꯀꯥꯟꯗꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯊꯤꯕꯁꯦ ꯐꯪꯗ꯭ꯔꯦꯌꯦ ꯏꯆꯥꯅꯨꯄꯤꯁꯦ ꯅꯥꯅ ꯃꯅꯥꯎꯅꯨꯄꯤ ꯊꯤꯕꯗ ꯀꯥꯡꯆꯦꯠ ꯆꯦꯜꯂꯒ ꯆꯤꯡ ꯑꯉꯝꯕꯤꯗꯨꯗ ꯃꯣꯏ ꯗꯥꯛꯇꯔꯗꯨ ꯌꯥꯝ ꯉꯝꯃꯤ ꯍꯥꯏꯌꯦ ꯏꯆꯥꯅꯨꯄꯤꯅ ꯊꯝꯕꯗ ꯑꯉꯝꯕꯤꯗꯨꯗ ꯀꯥꯈꯠꯇꯅ ꯃꯅꯥꯎꯅꯨꯄꯤ ꯊꯤꯕꯗ ꯃꯅꯥꯎꯅꯨꯄꯤ ꯎꯕ ꯐꯪꯉꯛꯇ꯭ꯔꯦ ꯃꯥ ꯐꯣꯟ ꯃꯊꯪ ꯇꯧꯅꯔꯛꯄꯗꯩ ꯔꯥꯁꯇ ꯄꯨꯁꯟꯈꯔꯦ ꯍꯥꯏꯌꯦꯅ ꯔꯥꯁ ꯇꯥꯅ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯁꯥꯏꯈꯨꯟꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯃꯥꯅ ꯃꯆꯥꯅꯨꯄꯤꯒ ꯊꯦꯡꯅꯔꯦ ꯑꯗꯨ ꯃꯆꯦꯅ ꯊꯦꯡꯅꯖꯒꯦ ꯏꯅꯥꯎꯅꯨꯄꯤꯗꯣ ꯑꯝꯇ ꯎꯖꯒꯦ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯗꯥꯛꯇꯔꯅ ꯆꯪꯕ ꯌꯥꯔꯣꯏ ꯀꯔꯤꯒꯦ ꯃꯣꯏ ꯂꯩꯕꯗꯨꯕꯨ ꯑꯩꯕꯨ ICUꯗ ꯊꯝꯈꯔꯦꯅ ꯃꯕꯨꯡꯒꯁꯨ ꯎꯅꯍꯟꯗꯦ ꯍꯥꯏ ꯏꯆꯥꯅꯨꯄꯤꯒꯁꯨ ꯑꯃꯠꯇ ꯎꯅꯍꯟꯂꯛꯇ꯭ꯔꯦ ꯂꯩꯇꯕꯁꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯦ ꯏꯆꯥꯅꯨꯄꯥꯗ ꯐꯣꯟ ꯇꯧꯀꯥꯟꯗ ꯑꯩ ꯄꯥꯈꯠꯈꯤꯅꯦꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯔꯛꯇ꯭ꯔꯦ ꯂꯩꯇꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥ ꯂꯩꯇꯕꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4:30 5 ꯑꯗꯥꯏꯗ ꯏꯆꯥꯅꯨꯄꯤꯁꯤ ꯂꯩꯇꯕ ꯑꯣꯏꯔꯦ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯦꯅ ꯃꯥꯅ ꯍꯥꯏꯗꯣꯔꯛꯄꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯪꯗ ꯆꯦꯆꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯆꯦꯆꯧꯕꯤ ꯑꯩ ꯅꯥꯕ ꯐꯔꯦ ꯆꯦꯆꯦ ꯑꯩ ꯋꯥꯔꯦ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯆꯦꯅ ꯃꯧꯄ꯭ꯋꯥꯅꯤꯄꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯕ ꯀꯥꯟꯗꯗꯤ ꯆꯦꯆꯦ ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯑꯊꯣꯏ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯂꯩꯇꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯂꯩꯇꯕꯅꯤ ꯃꯥꯁꯦ ꯌꯨꯝꯁꯀꯩꯁꯥ ꯅꯨꯃꯤꯠꯇ ꯑꯗꯨꯕꯨ ꯑꯩ ꯄꯥꯈꯠꯈꯤꯅꯦꯅ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯇꯥꯔꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯥꯎꯁꯦ ꯑꯩꯅ ꯆꯠꯂꯨꯅꯣꯅ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯤ ꯌꯨꯝꯗ ꯂꯩꯇꯦ ꯊꯕꯛ ꯆꯠꯈꯤꯕꯅꯤ ꯑꯩꯅ ꯏꯕꯦꯝꯃ ꯅꯄꯥꯁꯨ ꯂꯩꯇꯦ ꯅꯪ ꯆꯠꯈꯤꯅꯨ ꯄꯩꯁꯥꯁꯨ ꯃꯔꯥꯡ ꯀꯥꯏꯗꯦ ꯏꯃꯥꯗꯤ ꯍꯟꯗꯛ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏ ꯀꯥꯟꯗ ꯏꯃꯥ ꯅꯪꯅ ꯄꯤꯕ ꯈꯔꯗꯨꯅ ꯑꯗꯨꯝ ꯀꯣꯟꯅꯅꯤ ꯃꯥ ꯀꯛꯀꯅꯤꯅ ꯌꯥꯗꯗꯅ ꯆꯠꯈꯤꯕꯅꯦꯕ ꯃꯥ ꯆꯠꯈꯤꯁꯦ ꯃꯥ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯕꯣꯛꯁꯤ ꯎꯔꯝꯃꯤ ꯍꯥꯏꯌꯦ ꯃꯥꯅ ꯑꯩꯅ ꯃꯥꯒꯤ ꯀꯨꯃꯣꯟꯒꯤ ꯆꯥꯛ ꯄꯤꯖꯕ ꯃꯇꯝ ꯑꯣꯏꯗꯅ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯏꯕꯦꯝꯃ ꯑꯩ ꯈꯨꯝꯕꯅꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯗꯤ ꯃꯕꯣꯛ ꯎꯔꯛꯄꯗꯨ ꯃꯕꯣꯛꯅ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯎꯗꯕꯗ ꯑꯩ ꯂꯩꯕ ꯉꯝꯗꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯊ꯭ꯋꯥꯏꯗꯤ ꯌꯥꯝ ꯌꯥꯎꯖꯕꯅꯤ ꯄꯔꯤꯈꯥ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛꯇ ꯃꯥꯅ ꯐꯦꯜ ꯑꯣꯏꯕ ꯌꯥꯎꯔꯛꯇꯦ ꯂꯩꯇꯕꯅꯤꯅ ꯃꯥ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕꯁꯨ ꯉꯝꯍꯟꯗꯦ ꯑꯩꯈꯣꯏꯅ ꯂꯩꯇꯕꯅꯤꯅ ꯏꯆꯥꯒꯤꯗꯃꯛꯇ ꯃꯅꯤꯡ ꯇꯨꯡꯍꯟꯕꯁꯨ ꯉꯝꯈꯤꯗꯦ